Butaram noksari ngasi aina laukhachariba topic asidi sin nomo makha tana pap touganu hairiba topic asigi maramda ikhoi khitang bible dagi yengminase ahanbada prathana tause sragada laiba ipa yam thagachare prabhu jisuna tangpanda leiringda pap makha tana touganu hairamba asigi maramda ikhoina khitang nainagadori masida nahana bor pibiu tare pisina ukuding da suba panai da bor pinabiu Prabhu Jisu gi mingda kurumjare amen. Ai wari macha ani kha lokhat sarage ahanba wari se John chapter 5 ta phange hairiba John chapter 5 sida masagi anaba magi ahan soinaiba ama leirame masi Bethsaida gi mokoi sanglen manga leiba duguma mafam amada masi masagi chahi 39 chumna naduna leiba adugumba ahal akangnaba ahal ama leirame mahakse chatpa karisu ngamde lengba ngamde mahakse soinaiba disfigure oiba adugumba nupa amane adubu nongma Prabhu Jisu Kristna mahakna tumdhana leibada urame aduga mahakse matam kuina hairibase naduna lei habse mana khangame aduga Prabhuna mahakki manakta changnaga hairame nahak anaba phaningbra hai maduda soinaiba adugumba ahal aduna mangonda khorame oza aigidi kanasu mi kanasu leite ising ase lengba matamda aibu ising asida pukhi manung asida thadabigidaba mi kanasu leite aina kumdharingaida atopa amana aigi imangda chongthaduna mahakki anabada phaki chongthaki hai aduga Prabhu Jisu Kristna khange mahakna khangduna nupa aduda munna yengnaga asumna hairem verse 8 ko haugallo aduga nangi phamungdo puraga laukhatlo aduga chatlu hai haugallo nangi phamungdo laukhatlo aduga chatlu hairame aduga hairiba nupa asina khudakta ko hairiba nupa ase mahakki anabado pharameba mahakna mahakki phamungdo laukhatlame aduga mahak chatlame hairiba numitse pothaba numit oirame haibasine masida haninglibidi karino haikanda ngasai anaba nupa aduna masagi soinaiba chahi 39 soinaiduna leiba nupa aduna Prabhuna nahakki anaba phaningbra haina hangba matamda nupa aduna Prabhuda munna yengba matamda mana khange aingonda hangliba misak ase aigi anaba asibu phanba ngamgadaba mating magul leiba aduguma misak amani habse mana khangame aduna khudakta mahakki wahai aduda mana thajarameba thajabadagi haugallu chalu haiba matamda mana lengnaba haurakpaneba try tauba matamda mahakse mana hek honarakpaga isorgi shakti mongonda mateng pangduna mahak chatpa haukeba masine para yam lei masigi lesson jidagi tamgadaba adubu aina hainingbadi khara khatani aikoisu aikoigi punsida aikoina pangthokpa ngamoi haina khanba thabakto aikoina Prabhuda thajaduna yengaga aikoina hek khongthang ama natraga ani khongthang ama thange haina aikoina thajana Prabhuda ngairaga hauba matamdako nang aigi punsida leiriba problem khudima samasya khudima ase mikup aduda kokpa ngameba isorna kohanba ngameba chahi 39 khanduni yengbiu chahi 39 leng otpa ngamdana hiptuna phamungda adum hittuna leiba mayumgi mina chak thilaga chaba thilaktragana tokpa adugumba condition fattaba aduguma nupaneba adubu mahakna mahakki kanagumba mi ama oiram tade aiji kanana soibu phanba ngamroi haina mana khalamba tarabde nupa asina hairibasisu phanba ngamroina haina khalamba taradi ma anaba phanoi isinausa aduga chamane ngasisu Prabhuna ikoida dare haitabe ai adubu Prabhuna ikoida Bible da pikhraba phajakraba promising ase mase paptan taraba naraba ikoigi damaktadi masi haugatuna chatningaigidama yamna phajakraba promise ngaktaneba koi Prabhuda thajatuna yenglaga koi chachi habsine adugi matungda kaidawe hab matanda verse 14 yam marwai aina aigi samon asiga chanabache adugu verse adugi matungda Prabhu Jisu Krishna hairiba nupa ahal adu laisingda phangami aduga mahakna hairami behold thou art made whole hojiti nang nasada phalle nangi nasa sidhaba leiramba khoramba karisu leitere nang loina phanbare aduga hai
sin no more, lest a cursed thing come upon thee hai. Nang makha tana pap tawraganu kaigumba tawba tarakani nangonda hena sathiba khudong thiba lakani haibni. Prabhuna haibdi hena khudong thiba masidagi hena khudong thiba do chahi kunthra nipan naduna lairamba leng orpa chatna lairamba do madudagi hena khudong thiba ama makha tana laktaningai gi dama nang makha tana pap tawraganu haibni. Masidagi akhona khangi hairiba nupa asina chahi kunthra nipan hiptuna naduna lairibse karigi maramgino hoi mahaki punsida kari kari pap tawgi haibdi Bible dadi record tamde adubu Prabhuna haibigi matungdadi mahana pap tawbagine. Aikhoi su isnaw sangas nang aisu ngasi pap tawbadagi aikoigi punsida aikoina khudong thiba kyamarum naeba. Aikoigi imung manungda isa aisuda natraga hiram khudingmukta aikoi isorogi sira phangduna layeba. Aikoina pap tawba haibdi karino Bible dagi pap tawba haibdi aikoina hore makhada yengsi Bible dagi pap tawba haibdi isorogi yathang tara thugaibase yathang tara thugaibase tara sigi manungda amatang orasu punna orasu thugaibase masibu pap kaweba. Masi pap tawbasina maram oiduna aikoida khudong thibado laibani haibsini. Aduga mathangi warida akoina mayamna loi khangnarabani. Ai samna salage aikoina John chapter 8 dagini masida oktabi nupi ama farisi mayamna loktunaraga phara pora kanda Prabhuda haibani Mosegi logi matuina masi nungna thara halu hai adubu nangnadi kari haibra hana Prabhu Jesu Kristo bu loktunaraga mahasu Prabhu bu siningai gi thorang tawbane adu matanda Prabhuna mana ko magi mamaido thangkatabida mahana kaidawi mana laibakta mahana irammeba mahana ibuse kaino nakhoi maraktagi namana pokpatagi pap amuk phawba tawkhidreba mi amana hana nungdo lokhalaga mahana hana thasnu adu halu haibane adu matada mi kanasu ngamdre maramdi pap tawtaba mi kanasu leite aduna mi singdo mathang chathongna khraba matungdadi ai wari samjalabni isnausung mayam loi khangnarabnina adugi matungdagidi mahangna Prabhu Jesu Kristna nupi adudako when Jesus had lifted up himself mana mangak nunthabadagi mangak haigalakpa matamda mahangna nupi adu kha urameba atai kanasu uramde aduga mahangna mangonda hairami nupi nangbu maran sibasing adu kadaida sakre mi amatana nangbu maran sidrabra haina hangame maduda mahangna kumlami mi amatana ibu maran sidre Prabhu mi amatana ibu maran sidre aduga Jisuna mangonda hairami neither do I condemn thee aina sunangbu maran siraroi go and sin no more adu nang chalo aduga nang makha tana amuk dugumba fattaba thabakto amuk hana tawranu haibane maside masi yam phajakraba masigi practical oiba loksanba yaba maramneba isinawse aduna Prabhuna haibadi misna nangbu maran sidramina aina sunangbu maran siraroi haibane Prabhuna haibadi hoi pap torogadi shogi wainda thangnai khoje maran sieba adu Prabhuna haibadi karino hairiba nupi asida mahana pungning hongbado mahana uyeba hairiba nupi asina pungning hongbase ishorgi nungsibana mahaku pungning honganbaneba do hairiba nupi je akhona Mary Magdalene haina akhona khange adubo hairiba nupi je oktabagi thabak tawraga paisa tanba asuki mati phattaba mineba mahana mahaki marang kongngai gi dama Pharisi singda chale dharma gi lusingba singda chale magi marang kongngai haijaba matana moina hai nangi narande su kokpiba ngamroi haibne adu matamda hujiti kedaba Prabhuna mahaki marando kopi badana thana mahakpu su maran sibidabu uba matamda mahaki thamoida yam harawrameba mahana khanbadi Prabhu gi chindagi thorpa wahai adumaksu mahakpu maran seba condemn tawbaki maran ni haina adumaina khanbane adubu hoje Prabhuna ngang tholabda tawinareba shogi nungsibana mahakpu nupi adubu change hongdokpaneba asisu samane chnausa nang aina phattaba pap ke amarom thoromba taragasu aina thamoije pap adudagi aina pungning honglaga thamoije laithorokpa matamda ishona ekhoibu maran siroiba aduga ekhoibu kopigani kopiraba matungda amu sida Prabhuna haidebse chalo makha tana pap torunu haibane
ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅꯗꯤ ꯈꯪꯉꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯌꯥꯝꯁꯦ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯈꯪꯂꯤꯉꯩꯗ ꯇꯧꯔꯝꯕ ꯄꯥꯞꯁꯤꯡꯗꯣ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯈ꯭ꯔꯦ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯂꯧꯁꯤꯜꯂꯗꯤ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞꯁꯤꯡꯗꯣ ꯀꯣꯛꯄꯤꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯕ ꯂꯩꯌꯦꯕ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯀꯩꯗꯧꯕ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯁꯛꯇꯤ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯑꯅꯧꯕ ꯄꯨꯟꯁꯤ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯄꯥꯞ ꯇꯧꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯒꯤ ꯍꯤꯡꯀꯠꯂꯛꯄꯁꯦ ꯍꯥꯏꯔꯤꯕ ꯃꯦꯔꯤ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯈꯤꯕ ꯑꯗꯨꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯄꯥꯞ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯔꯤꯅꯣ 1 John 3:4ꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯚꯨꯅ ꯄꯥꯞ ꯃꯈꯥ ꯇꯥꯅ ꯇꯧꯔꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯅꯪ ꯑꯩꯒꯤ ꯇꯧꯔꯝꯕ ꯄꯥꯞ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯪꯖꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯄ꯭ꯔꯚꯨꯗ ꯆꯪꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯔꯦ ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯞ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯗꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯗ ꯂꯥꯏꯅꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯁꯤꯔꯥꯞ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯅꯦꯕ ꯄꯥꯞ ꯇꯧꯕꯗꯒꯤ ꯑꯗꯨꯅ ꯄꯥꯞ ꯇꯧꯔꯨꯅꯨ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ-ꯌꯥꯊꯪ ꯊꯨꯒꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯋꯥꯌꯦꯟ-ꯌꯥꯊꯪ ꯍꯥꯏꯕꯁꯤꯗ 10 Commandment ꯅꯤ 10 Commandmentꯁꯤꯒꯤ 10 ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯕꯨ ꯊꯨꯒꯥꯏꯔꯗꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕꯅꯤ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯕ ꯌꯥꯏ 2, 3 ꯊꯨꯒꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯃꯈꯛꯇꯪ ꯊꯨꯒꯥꯏꯔꯁꯨ ꯌꯥꯏ ꯃꯁꯤ ꯄꯥꯞ ꯀꯧꯋꯦꯕ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄ꯭ꯔꯚꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕ ꯄꯥꯞ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯈꯪꯉꯕ ꯃꯇꯨꯡꯗ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯊꯥꯖꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯍꯣꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕ ꯇꯦꯛꯁ ꯄꯥꯖꯔꯛꯀꯦ 1 John 3:4-8 ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ whosoever committed sin transgress also the law for sin is a transgression of the law ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ 8ꯇ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯦ he that committed sin is of the devil ꯄꯥꯞ ꯇꯧꯕ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ-ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯃꯍꯥꯗꯣ ꯗꯤꯌꯥꯕꯣꯜꯒꯤ ꯃꯆꯥꯅꯤ ꯗꯦꯕꯤꯜꯒꯤ ꯃꯆꯥꯅꯤ ꯍꯥꯏꯁꯦ ꯗꯦꯕꯤꯜꯗꯒꯤ ꯂꯥꯛꯄꯅꯤ for the devil sinned from the beginning ꯑꯍꯧꯕꯗꯒꯤ ꯁꯩꯇꯥꯅꯀꯣ ꯄꯥꯞ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ-ꯌꯥꯊꯪ ꯊꯨꯒꯥꯏꯗꯨꯅ ꯂꯥꯛꯑꯦꯕ ꯃꯔꯝ for this purpose ꯄꯥꯟꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯐꯣꯡꯗꯣꯛꯄꯤꯈꯤ ꯍꯥꯏꯕꯗꯤ ꯁꯩꯇꯥꯟꯒꯤ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯅꯕ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯄꯥꯞ ꯇꯧꯕ ꯄꯥꯞ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯁꯦ ꯄꯥꯞ ꯇꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯦꯕ ꯁꯩꯇꯥꯟꯅꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯤꯡꯍꯟꯕ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯄꯥꯞ ꯇꯧꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ-ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯥꯡꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯉꯝꯗꯕꯗꯣ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯡꯒꯜ ꯄꯤꯕꯤꯌꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯁꯛꯇꯤ ꯄꯤꯕꯤꯒꯅꯦꯕ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯍꯤ 59 ꯅꯥꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯄꯥꯞ ꯇꯧꯒꯗꯦꯕ ꯅꯪ ꯑꯩꯁꯨ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯦ ꯏꯁꯣꯔꯅ ꯀꯣꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄ꯭ꯔꯚꯨꯅ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄꯥꯞ ꯂꯩꯇꯦꯕ ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯗ ꯆꯪꯁꯦ ꯑꯗꯨꯒ ꯆꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕꯅꯦꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤ ꯄ꯭ꯔꯚꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯇꯥꯕꯤꯕ ꯃꯌꯥꯝ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯁꯔꯃꯣꯟꯁꯤꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯏꯄꯥ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯥꯞ ꯃꯌꯥꯝ ꯇꯧꯔꯝꯂꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯈꯨꯌꯥꯈꯥꯗ ꯇꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤ ꯑꯩꯈꯣꯏꯕꯨ ꯏꯔꯥꯟ ꯁꯤꯕꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨꯒꯤ ꯄꯥꯡꯒꯜꯅ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯊꯥꯒꯠꯆꯔꯤ
ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ